ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4-5 ꯐꯥꯔꯕ ꯐꯥꯎꯕꯗ ꯃꯆꯥ ꯌꯥꯎꯗꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒ ꯃꯥꯒꯤ ꯅꯨꯄꯥꯒꯅ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯕ ꯃꯈꯩ ꯁꯨꯔꯒ ꯃꯄꯥꯝꯗ ꯊꯩꯕ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯄꯦꯟꯖꯕ ꯍꯥꯏꯕꯁꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯅꯥꯗꯨ ꯈꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯅꯣꯡ ꯀꯕꯛ ꯀꯕꯛ ꯇꯥꯔꯛꯄꯗꯨꯗ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯏꯟ ꯆꯤꯡꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯍꯣꯏ ꯏꯇꯩꯃ, ꯏꯇꯩꯃꯅ ꯑꯗꯨꯛ ꯋꯥꯅ ꯏꯟ ꯆꯤꯡꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣꯅꯦ? ꯏꯇꯩꯃꯒ ꯇꯥꯗꯒꯅ ꯑꯗꯨꯛ ꯀꯟꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯒꯤꯅꯣ?" "ꯍꯣ, ꯃꯤꯒꯤ ꯅꯠꯇꯤꯌꯦ, ꯍꯌꯦꯡꯋꯥꯏ ꯃꯩꯖꯝꯁꯤꯡ ꯑꯣꯏꯅꯕꯅꯤ." "ꯍꯩꯁ, ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ!" ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯗꯨ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯒ, "ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ, ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯅꯤ ꯈꯪꯗꯦ, ꯂꯥꯏꯅ ꯑꯇꯤꯌꯥꯗꯒꯤ ꯄꯣꯞ ꯄꯣꯞ ꯊꯥꯗꯔꯛꯇꯧꯕꯗꯧꯅ." ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅ ꯃꯇꯩ ꯃꯅꯥꯎꯅ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯨ ꯃꯄꯥꯝꯗ ꯊꯩꯕ ꯍꯦꯟꯃꯟꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯄꯥꯝꯗ ꯑꯃꯠꯇ ꯊꯩꯗ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯗ꯭ꯔꯕꯁꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯆꯥꯕ ꯌꯥꯔꯤꯕ ꯃꯔꯜ ꯃꯊꯨꯝꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯥꯝꯗ ꯊꯩꯔꯤꯈꯩꯗ ꯍꯔꯥꯎꯕꯤ ꯑꯗꯨ ꯃꯄꯥꯝꯗ ꯊꯩꯅꯕ ꯈꯟꯕꯗ ꯋꯥꯕꯒ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯛꯇ ꯏꯟ ꯆꯤꯡꯃꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯑꯩ ꯏꯇꯣꯝꯇ ꯆꯤꯡꯕꯁꯤ ꯐꯥꯎꯕ ꯌꯥꯕ ꯌꯥꯗꯕ ꯆꯤꯡꯂꯤꯕꯁꯤꯗ ꯃꯦꯝꯇꯣꯟꯕꯤ ꯅꯪꯕꯨ ꯆꯪꯁꯤꯜꯂꯛꯑꯦ? ꯍꯦꯔꯥ ꯏꯆꯦ, ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯒ ꯆꯤꯡꯃꯤꯟꯅꯁꯤꯗ, ꯈꯣꯡꯁꯤ ꯏꯆꯦꯍꯣꯏꯒꯤ ꯂꯝꯁꯨ ꯅꯠꯇꯦ." "ꯍꯣꯅꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩ ꯅꯍꯥꯟꯅ ꯂꯥꯛꯂꯒ ꯆꯤꯡꯂꯝꯅꯤꯗꯅ, ꯂꯥꯛꯂꯒꯅꯦ ꯈꯠꯅꯕ ꯍꯦꯛ ꯇꯧꯔꯛꯀꯅꯨ ꯏꯕꯦꯝꯃ꯫ ꯅꯪꯗ ꯅꯠꯇꯤꯌꯦ ꯃꯤ ꯈꯠꯅꯕ ꯍꯩꯔꯤꯁꯦ, ꯑꯩꯁꯨ ꯍꯩꯀꯣ." "ꯏꯆꯦꯅ ꯍꯥꯟꯅ ꯂꯥꯛꯑꯦꯅ ꯏꯆꯦꯅ ꯅꯅꯤꯡ ꯇꯧꯅꯤ ꯍꯥꯏꯗꯨꯗꯤ ꯂꯥꯟꯗ꯭ꯔꯣ? ꯑꯗꯨꯒ ꯑꯩꯗꯤ ꯏꯐ ꯐꯖꯅ ꯆꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ, ꯈꯠꯅꯕ ꯍꯧꯔꯤꯗꯤ ꯏꯆꯦꯅ ꯅꯠꯇ꯭ꯔꯣ?" ꯂꯩꯁꯅꯥ ꯃꯦꯝꯇꯣꯝꯕꯤꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯀꯛ ꯀꯛ ꯂꯥꯎꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯅ ꯋꯥꯈꯜꯗ, "ꯃꯁꯦ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯅ ꯏꯁꯤꯡꯁꯤ ꯅꯝꯁꯤꯜꯂꯒꯅꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯑꯣꯏꯊꯣꯛꯄ, ꯃꯁꯤ ꯁꯣꯏꯔꯣꯏ ꯁꯤꯅꯤ ꯃꯁꯤ ꯉꯁꯤ." ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯀꯩꯗꯧꯅꯤ? ꯑꯩꯁꯨ ꯈꯔ ꯂꯩꯊꯣꯛꯈꯤꯁꯦ, ꯅꯪꯁꯨ ꯀꯥꯆꯤꯟ ꯋꯥꯏꯁꯤꯗꯅꯦ ꯌꯥꯅ ꯌꯥꯅꯅꯕ ꯅꯞꯁꯤꯜꯂꯒ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡ, ꯁꯪꯒꯠꯅꯗꯅ ꯈꯠꯅꯔꯒ ꯇꯣꯛꯅꯕꯅꯤ, ꯁꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯅꯔꯤꯕꯁꯤ ꯃꯉꯥꯏ ꯏꯆꯦ." ꯂꯩꯁꯅꯥ ꯃꯦꯝꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ, "ꯃꯁꯦ ꯁꯣꯏꯔꯣꯏꯁꯤ ꯃꯁꯦ, ꯏꯁꯤꯡꯗ ꯏꯟꯊꯕ ꯃꯁꯦ." ꯂꯩꯁꯅꯥꯅ ꯈꯜꯂꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯃꯦꯝꯇꯣꯟꯁꯨ ꯋꯥꯈꯜꯗ, "ꯈꯠꯅꯔꯗꯤ ꯑꯩꯅ ꯃꯁꯦ ꯏꯁꯤꯡꯗ ꯅꯝꯁꯤꯜꯂꯒ ꯐꯨꯅꯤ ꯀꯤꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯔꯛꯏꯕꯁꯤ ꯑꯣꯏꯔꯝꯅꯤ ꯃꯁꯦ." ꯃꯁꯦ ꯋꯥꯈꯜꯗꯗꯤ ꯁꯥꯎꯅꯤꯡ ꯂꯣꯏꯔꯝꯗꯣꯏꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯁꯥꯎꯅꯤꯡꯅ ꯏꯟꯗꯨ ꯉꯥꯏꯍꯥꯛ ꯆꯤꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯉꯥ ꯆꯥꯎꯗꯨ ꯂꯦꯞꯈꯤꯕꯗꯨꯗ ꯂꯩꯁꯅꯥꯗꯨ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯇꯜꯂꯛꯇꯨꯅ, "ꯃꯦꯝꯇꯣꯟ ꯏꯕꯦꯝꯃ, ꯉꯥꯁꯤꯁꯨ ꯆꯥꯕ ꯂꯦꯞꯈ꯭ꯔꯦ, ꯅꯪꯕꯨ ꯆꯤꯡꯍꯧꯈꯤꯗ꯭ꯔꯣ?" "ꯏꯆꯦ, ꯑꯩꯗꯤ ꯊꯣꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯄꯥꯛꯅꯝ ꯆꯥꯒꯦ ꯇꯧꯕꯅꯤ, ꯀꯣꯟꯅꯈꯤꯔꯣꯏꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯆꯤꯡꯍꯧꯈꯤꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯆꯦ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ." "ꯍꯣꯏ ꯏꯆꯦ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟ ꯂꯩꯁꯅꯥꯅ ꯆꯠꯈ꯭ꯔꯕꯗ ꯏꯟ ꯆꯤꯡꯐꯝꯗꯨ ꯃꯇꯣꯝꯇ ꯑꯣꯏꯔꯕꯗꯤ ꯈꯔ ꯀꯣꯝꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤ, "ꯏꯆꯦ, ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯏꯆꯦ ꯆꯠꯇꯧꯕ ꯑꯣꯏꯔꯗꯤ ꯏꯟ ꯍꯪꯒꯦꯟꯁꯤꯁꯨ ꯂꯧꯈꯠꯂꯒ ꯌꯨꯝꯗ ꯄꯨꯈ꯭ꯔꯣꯗꯅ." "ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯟ ꯊꯥꯐꯝꯁꯦ ꯃꯁꯤ ꯑꯣꯏꯅ ꯀꯟꯅꯅꯕ ꯏꯟ ꯍꯪꯒꯦꯟꯁꯦ ꯂꯧꯈꯠꯂꯒꯨꯝꯁꯤꯔ ꯇꯧꯕ." "ꯑꯁ ꯏꯆꯦ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯤ ꯑꯔꯥꯛꯄꯁꯤꯡꯁꯤꯅꯅꯦ ꯄꯪꯁꯣꯟꯗ ꯁꯣꯜꯂꯗꯤ ꯏꯟ ꯍꯪꯒꯦꯟꯁꯦ ꯈꯥꯡ ꯂꯩꯔꯣꯏꯌꯦ." "ꯅꯪꯒꯤ ꯏꯟ ꯊꯥꯐꯝꯗꯨ ꯄꯤꯛꯏ, ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯃꯤ ꯂꯥꯛꯂꯕꯗꯤ ꯀꯥꯏꯅ ꯑꯃꯨꯛ ꯋꯥꯗꯣ ꯊꯩꯗꯣꯛꯂꯤꯅꯤꯅꯦ." ꯀꯣꯏꯗꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯦꯝꯇꯣꯟ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ, ꯑꯗꯨꯃ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯏꯆꯦꯁꯤꯅꯅꯦ ꯐꯠꯇꯅ ꯈꯟꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯂꯒ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯅꯠꯇꯕꯅꯤꯅ ꯃꯤꯅ ꯐꯠꯇꯅ ꯈꯟꯈ꯭ꯔꯗꯤ ꯇꯧꯕꯅꯤꯗ." "ꯑꯣ ꯍꯣꯏ, ꯑꯗꯨꯁꯨ ꯍꯦꯛ ꯆꯨꯝꯃꯤ." ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯅꯥ ꯃꯦꯝꯇꯣꯟꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯇꯟꯖꯩ ꯈꯟꯅ ꯃꯥꯒꯤ ꯏꯟ ꯍꯪꯒꯦꯟꯗꯨ ꯂꯧꯈꯠꯂꯒ, "ꯏꯕꯦꯝꯃ, ꯃꯦꯝꯇꯣꯟ, ꯏꯆꯦ ꯆꯠꯂꯦꯍꯦ." "ꯏꯆꯦ, ꯍꯣꯏ, ꯅꯅꯥꯎꯗꯤ ꯉꯥꯏꯍꯥꯛ ꯂꯩꯖꯍꯧꯈꯤꯒꯦ." ꯃꯦꯝꯇꯣꯟ
ꯂꯩꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯇꯣꯝꯇ ꯏꯟ ꯊꯥꯔꯦ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯨ ꯏꯟ ꯍꯪꯒꯦꯟꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯒ ꯉꯥꯁꯤꯡꯗꯨ ꯃꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯥ ꯊꯣꯝꯕꯗꯨ ꯅꯣꯛꯈꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯩꯃꯗꯤ ꯉꯥꯀꯨꯞꯄꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯐꯔꯛꯂꯦꯗ꯫ ꯂꯩꯁꯅꯥ ꯊꯣꯝꯕꯅ ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯉꯥ ꯃꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯃꯇꯩꯃꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯀꯥꯏꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅꯗꯨꯝ ꯃꯃꯥꯏ ꯊꯥꯕ ꯃꯇꯧ ꯎꯠꯇꯨꯅ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯇꯩꯃ ꯇꯥꯟꯅꯕ ꯃꯑꯣꯡꯗ "ꯏꯇꯩꯃ, ꯌꯥꯔꯦꯕ ꯏꯇꯩꯃꯅ ꯇꯥꯁꯤꯟꯅꯗꯕꯤ ꯇꯧꯔꯤꯗꯣ, ꯅꯅꯥꯎꯁꯨ ꯈꯪꯉꯤ ꯌꯥꯔꯦꯀꯣ." ꯊꯣꯝꯕ ꯅꯪꯕꯨ ꯀꯩ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯉꯥ ꯃꯜꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯈꯪꯉꯤ ꯌꯥꯔꯦ, ꯑꯩꯅ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯏꯇꯩꯃꯗꯤ ꯑꯗꯨꯝ ꯇꯥꯁꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯑꯣ, ꯅꯪꯅꯕꯨ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯁꯦꯜꯒꯤ ꯍꯦꯛꯇ ꯑꯣꯏꯗꯅ ꯑꯗꯨꯅꯅꯤ ꯅꯇꯩꯃꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯗꯣ꯫ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯁꯨ ꯀꯧꯔꯛꯂꯤꯁꯤ ꯁꯦꯜꯒꯤꯔꯥ? ꯍꯣꯏ ꯏꯇꯩꯃ꯫ ꯑꯩꯅ ꯈꯪꯂꯕꯅꯦꯕ, ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯅꯥ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯇꯥꯠ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯇꯩꯃ, ꯅꯅꯥꯎꯁꯤ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯤ ꯏꯇꯩꯃ." ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯇꯩꯃꯗ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯁꯨ ꯂꯩꯁꯅꯥꯅꯤ, ꯃꯄꯥꯝꯅ ꯊꯩꯔꯤꯈꯩ ꯍꯔꯥꯎꯖꯔꯁꯨ ꯃꯋꯥ ꯃꯌꯨꯝꯒꯤ ꯃꯤꯗ ꯅꯨꯄꯥ ꯑꯃ ꯄꯤꯕꯗꯤ ꯃꯈꯨꯠ ꯅꯤꯛꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯅ ꯉꯔꯪ ꯉꯪꯂꯤꯕꯗꯨ ꯊꯧꯁꯥꯗꯅ "ꯍꯩ ꯑꯇꯣꯝꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯀꯣ, ꯇꯨ ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯐꯥꯎꯕ ꯂꯩꯇꯗꯅ ꯈꯣꯡꯗ ꯏꯟ ꯆꯤꯜꯂꯨꯔꯤꯕꯁꯤꯅꯤ꯫ ꯇꯧꯅꯨꯗ ꯏꯇꯩꯃ, ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯂꯦꯞꯇꯅ ꯁꯨꯔꯤ, ꯅꯣꯏꯅꯤ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯕꯨ ꯀꯩꯗ ꯅꯝꯁꯤꯟꯒꯦ?" "ꯑꯣ, ꯊꯤꯕꯣꯡ ꯆꯥꯕꯗ ꯅꯝꯁꯤꯜꯂꯦ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯟꯗꯛꯇꯤꯅꯦ ꯅꯣꯏ ꯇꯥꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒ ꯑꯝꯇ ꯐꯪꯗ꯭ꯔꯤ, ꯑꯗꯨꯅ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯃꯤ." ꯊꯣꯝꯕ ꯃꯇꯩꯃꯗ ꯐꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ "ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯦ ꯁꯦꯜꯗ ꯍꯥꯏꯔꯤ, ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯪꯄꯥꯟ ꯄꯥꯟꯕꯗꯧꯅ." ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯅꯥ ꯏꯁꯧ ꯂꯥꯡꯅ ꯉꯥꯀꯨꯞꯇꯨ ꯄꯥꯛꯅꯝ ꯅꯝꯒꯦ ꯈꯟꯅ ꯃꯟꯊꯣꯛꯄ ꯂꯣꯏꯔꯒ ꯀꯣꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯝꯕ ꯃꯇꯩ ꯃꯍꯜꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯃꯇꯩ ꯃꯌꯥꯏꯃꯗꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ "ꯏꯇꯩꯃ, ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯦ ꯑꯩꯅꯕꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯀꯧꯔꯕ ꯍꯦꯛꯇ ꯇꯥꯁꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯏꯇꯩꯃ!" ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯇꯩ ꯃꯌꯥꯏꯃꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯝꯅꯥꯁꯨ ꯌꯦꯅꯈꯥꯗ ꯁꯟꯊꯤ ꯆꯩ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ, ꯈꯨꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯧꯃꯜꯂꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯋꯥꯈꯜꯗ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯕ ꯃꯔꯣꯜ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯑꯗꯨꯝ ꯍꯥꯏꯌꯦꯕ, ꯀꯩꯗꯕꯨ ꯁꯤꯖꯤꯟꯅꯩꯅꯣ ꯈꯪꯗꯦ." ꯑꯁꯤ ꯈꯟꯅ ꯇꯝꯅ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ "ꯑꯇꯣꯝꯕ, ꯅꯇꯩꯃ ꯌꯦꯅꯈꯥꯗ ꯂꯩꯅꯦ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯊꯣꯝꯕꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯏꯇꯩꯃꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕꯣꯏꯔꯦ, ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯇꯩꯃ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ." "ꯈꯪꯉꯦ, ꯅꯪꯒꯤꯁꯦ ꯁꯦල් ꯄꯤꯌꯨ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ, ꯍꯥ?" ꯊꯣꯝꯕ ꯃꯇꯩꯃꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯑꯩꯈꯣꯏ ꯏꯇꯩ ꯃꯌꯥꯏꯃꯗꯅꯤ ꯃꯅꯥꯍꯣꯏꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯕꯤꯕꯁꯦ." ꯇꯝꯅꯥ ꯊꯣꯝꯕꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯁꯤ ꯑꯍꯜꯅ ꯄꯤꯔꯛꯂꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯈꯜꯗ ꯁꯥꯎꯅ "ꯑꯍꯜ ꯑꯣꯏꯕ ꯃꯣꯏꯅꯗꯤ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯊꯤ ꯃꯈꯨꯝ ꯄꯨꯟꯅꯗꯣꯏꯕ? ꯑꯗꯨꯒꯅꯦ, ꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯜꯗ ꯑꯍꯜꯅꯦꯅ ꯇꯧꯔꯤꯕ ꯏꯆꯦꯁꯤꯅꯁꯨ ꯈꯔ ꯄꯤꯕ ꯌꯥꯕꯅꯤ, ꯃꯣꯏꯅ ꯄꯤꯗ꯭ꯔꯒ ꯀꯩꯒꯤ ꯑꯩꯈꯣꯏꯅ ꯄꯤꯅꯤꯒꯦ? ꯄꯤꯔꯣꯏ." ꯑꯁꯤ ꯈꯟꯅ ꯇꯝꯅꯥꯗꯨ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯒꯤ ꯏꯁꯨ ꯁꯨꯒꯠꯂꯛꯄꯗ ꯎꯕꯗ ꯊꯣꯝꯕꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯅꯗꯤ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯇꯝꯅꯥ ꯁꯥꯎꯔꯤ "ꯑꯇꯣꯝꯕ, ꯅꯈꯣꯏ ꯇꯌꯥꯏꯒꯤ ꯁꯦꯟꯊꯣꯛ ꯃꯇꯥꯁꯤꯗ ꯏꯃꯨꯡ ꯄꯨꯕ ꯉꯝꯗꯗꯅ ꯅꯇꯩꯃꯁꯦ ꯁꯟꯊꯤ ꯆꯩ ꯐꯥꯎꯕ ꯁꯥꯒꯠꯂꯛꯂꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯅꯦ? ꯂꯩꯔꯒꯕꯨꯗꯤ ꯄꯤꯕ ꯌꯥꯕ ꯏꯅꯥꯎꯅ ꯍꯥꯏꯔꯤꯗꯣ." "ꯏꯇꯩꯃ, ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦ, ꯑꯩꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯂꯥꯛꯄ꯭ꯔꯥ ꯐꯣꯏꯕ꯭ꯔꯥ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯌꯨꯝꯖꯥꯎꯔꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯝꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯃꯣꯏꯅ ꯅꯤꯡꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯁꯦꯜ ꯆꯐꯨ ꯑꯣꯏꯅ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯨꯛ ꯋꯥꯅ ꯁꯨ ꯅꯣꯝꯂꯤꯕꯁꯦ ꯈꯪꯄꯣꯟꯇꯦ, ꯐꯨꯇꯥꯅꯤꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯨ ꯅꯤꯡꯗ꯭ꯔꯤꯕ, ꯃꯊꯨꯟꯗꯤ ꯃꯣꯔꯣꯛ ꯐꯥꯎ ꯄꯛꯇꯦ, ꯑꯗꯨꯒ ꯏꯅꯥ ꯈꯨꯟꯕ ꯁꯥꯔꯒ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯒ ꯀꯣꯏꯔꯤ ꯃꯁꯛꯁꯤꯒ." ꯑꯁꯤ ꯍꯥꯏꯅ ꯇꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯟꯊꯤ ꯆꯩ ꯁꯥꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯊꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡꯗ
ꯃꯃꯥ ꯏꯕꯦꯝꯃ ꯑꯄꯣꯝꯕꯤꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯄꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯎꯕꯗ ꯏꯁꯧ ꯂꯥꯡꯂꯞꯅ "ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏꯗ ꯄꯥꯏꯔꯒꯦ ꯍꯥꯏꯔꯤꯅꯣ? ꯍꯣꯁꯦꯜ ꯃꯆꯥ ꯄꯣꯛꯄꯤ ꯎꯁꯤ ꯑꯝꯇꯅꯦ ꯐꯤꯔꯨꯒꯦ ꯇꯧꯕ ꯁꯥꯒꯟꯁꯦ ꯈꯞꯇꯨꯅꯅꯦ ꯄꯥꯏꯔꯁꯤꯔ ꯍꯥꯏꯗꯅ ꯈꯣꯡꯁꯥꯜꯂꯛꯂꯤꯕꯅꯦ ꯑꯩꯁꯨ꯫ ꯅꯠꯇꯦ ꯑꯇꯣꯝꯕ, ꯅꯪꯅ ꯁꯦꯜꯗ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯑꯁ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯍꯥꯏꯗꯣꯛꯂꯒ ꯏꯃꯥꯕꯨ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯣ ꯍꯥ? ꯍꯣ ꯏꯆꯥꯅꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯋꯨꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯦ ꯍꯥꯏ, ꯑꯗꯨꯒꯤ ꯁꯦꯜꯅꯤ꯫ ꯍꯥ? ꯃꯥꯅ ꯑꯋꯨꯟꯄꯣꯠ ꯂꯥꯡꯂꯒ ꯅꯪꯅ ꯁꯦꯜ ꯄꯤꯕ? ꯊꯣꯝꯕ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯏꯀꯥꯏꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯍꯣꯏ ꯍꯥꯏꯅꯁꯨ ꯃꯉꯛꯇꯣ ꯅꯣꯝꯂꯝꯃꯤ꯫ ꯑꯄꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯌꯥꯡꯂꯦꯟꯗ ꯗꯨꯞ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯒꯠꯂꯒ "ꯑꯌꯣ ꯏꯃꯥ ꯅꯥꯏ ꯀꯩꯅꯣꯅꯦ, ꯏꯃꯥꯕꯨ ꯉꯥꯎꯔꯕ? ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯐꯨꯕ ꯍꯧꯔꯛꯏꯁꯤꯕ? ꯅꯪꯗ ꯍꯥꯠꯂꯒꯦꯗ! ꯀꯔꯤꯒꯤ ꯃꯔꯝ ꯂꯩꯇꯕ ꯍꯥ? ꯅꯨꯄꯤ ꯑꯗꯨꯅ ꯑꯄꯪꯕ ꯐꯥꯔꯒ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯑꯄꯪꯖꯥꯎ ꯅꯪꯅ ꯂꯧꯁꯨ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯗꯒ ꯁꯦꯜ ꯊꯥꯗꯔꯗꯅ!" ꯑꯁꯤ ꯍꯥꯏꯅ ꯑꯄꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯐꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯝꯕꯁꯨ ꯃꯃꯥꯅ ꯐꯨꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ "ꯏꯃꯥ ꯅꯥꯏꯕ ꯁꯤ ꯊꯥꯗꯣꯛꯑꯣ, ꯑꯩꯅ ꯄꯥꯝꯖꯗꯅ ꯀꯣꯏꯔꯤꯕꯅꯤ, ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯃꯥꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯣꯝꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯇꯅ ꯉꯥꯡꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯅꯥꯒꯤ ꯃꯧꯄꯥ ꯂꯥꯏꯕꯗꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯄꯣꯝꯕꯤꯁꯨ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥꯛ ꯅꯨꯄꯥꯅ ꯃꯃꯧ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯋꯥꯈꯜꯗ "ꯄꯦꯜꯂꯕꯅꯤ, ꯑꯁꯤꯅꯃꯨꯛ ꯂꯥꯛꯂꯤꯕꯁꯦ ꯍꯣꯟꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯤꯅꯦꯕ." ꯑꯄꯣꯝꯕꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯂꯥꯏꯕ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦꯕꯨ, ꯅꯆꯦꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯒꯅꯤꯅꯦ꯫ ꯑꯣ ꯅꯦ, ꯑꯗꯨꯗꯤ ꯅꯃꯥꯡ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ." "ꯍꯣꯏ ꯁꯣ ꯅꯆꯦꯗ ꯀꯔꯤꯅꯣ ꯍꯥꯏꯅꯗꯧꯕꯗꯣ ꯍꯥꯏꯔꯨꯔꯣ." "ꯍꯣꯏꯅꯦ, ꯏꯆꯦꯗ ꯋꯥꯔꯨ ꯑꯃꯇ ꯇꯥꯟꯅꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯄꯣꯝꯕꯤ ꯆꯪꯈ꯭ꯔꯤꯕ ꯂꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ "ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯅꯣ ꯖꯨ ꯆꯥ ꯇꯧꯔꯒ ꯁꯦꯜ ꯂꯣꯏꯅ ꯄꯤꯈꯤꯗꯧꯔꯤꯕ ꯑꯣꯏꯔꯤꯅꯦꯕ꯫ ꯏꯆꯥ ꯑꯇꯣꯝꯕꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯨꯔꯗꯤ ꯂꯩꯖꯗꯦ ꯍꯥꯏꯅ ꯇꯥꯊꯤꯅ ꯆꯩꯕꯤꯗꯧꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯅꯤꯃꯛ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯗꯀꯣ, ꯄꯦꯟꯗꯦꯗ." ꯑꯁꯤ ꯍꯥꯏꯅ ꯑꯄꯣꯝꯕꯤ ꯃꯆꯤꯟꯗ ꯄꯦꯟꯗꯕꯒꯤ ꯀꯕꯣꯛ ꯄꯣꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯌꯦꯅꯈꯥꯗ ꯁꯟꯊꯤ ꯏꯁꯩ ꯁꯥꯔꯤꯕ ꯇꯝꯅꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤꯅ ꯃꯥ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕ ꯉꯝꯂꯝꯗꯦ꯫ ꯁꯣꯝꯗ ꯂꯥꯏꯕꯗꯨ ꯃꯆꯦꯗꯨꯃ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤꯕ ꯂꯩꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ "ꯊꯣꯏꯕ, ꯅꯪꯕꯨ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯣꯅꯦ." ꯂꯥꯏꯕ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯀꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯩꯁꯅꯥ ꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯗꯅ ꯃꯧꯄꯥꯅ ꯑꯗꯨꯃꯛ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯕꯁꯨ ꯃꯆꯦꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯤ ꯆꯪꯂꯛꯂꯒ "ꯆꯦ, ꯑꯩꯅ ꯀꯧꯕ ꯇꯥꯔꯗꯤ ꯀꯧꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ?" "ꯊꯣꯏꯕ, ꯑꯩ ꯆꯥꯛ ꯊꯤꯔꯤꯅꯤ, ꯃꯌꯥꯝꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯄ ꯌꯥꯗꯕꯒꯤꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯤ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ?" "ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯁꯦꯜꯒꯤ ꯃꯇꯥꯡ ꯍꯦꯛꯇ ꯑꯣꯏꯗꯅ ꯑꯗꯨꯗ ꯍꯥꯏꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯏꯆꯦ, ꯁꯦꯜ ꯄꯥꯝꯕꯤ ꯑꯃ ꯂꯩꯗꯅ ꯅꯧꯄꯥꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯂꯥꯛꯆꯕꯅꯤ." ꯂꯩꯁꯅꯥ ꯃꯧꯄꯥꯗ ꯋꯥꯗꯤ ꯍꯥꯏꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ "ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛ ꯆꯥꯈ꯭ꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯤꯔꯒꯦ ꯁꯦꯜꯗꯣ." "ꯌꯥꯅꯤ ꯏꯆꯦ, ꯁꯦꯜꯗꯨꯗ ꯄꯤꯕꯤꯔꯣ, ꯅꯧꯄꯥ ꯆꯥꯛ ꯑꯝꯇ ꯆꯥꯖꯔꯣꯏ." ꯂꯩꯁꯅꯥ ꯃꯧꯄꯥꯒꯤ ꯀꯥꯡꯂꯩ ꯐꯤꯒꯤ ꯈꯪꯕꯅ ꯀꯥꯟꯅꯔꯣꯏ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯃꯤꯔꯛ ꯌꯦꯡꯂꯒ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯤ ꯄꯥꯏꯁꯤꯜꯂꯣ, ꯑꯗꯨꯒꯅꯦ ꯏꯃꯥꯗ ꯁꯦꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯤꯁꯤꯜꯂꯣ, ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃ ꯅꯪ ꯁꯤꯖꯤꯟꯅꯔꯣ, ꯌꯥꯔꯦꯗꯅ?" "ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯅꯧꯄꯥꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯅꯣꯏ ꯏꯃꯨꯡ ꯃꯤꯁꯤꯡꯁꯦ ꯑꯩ ꯂꯥꯛꯄ ꯎꯕꯁꯦ ꯄꯩꯅ ꯍꯦꯛꯇ ꯌꯦꯡꯉꯤ꯫ ꯑꯩ ꯇꯟꯕꯅꯤ, ꯑꯗꯣ ꯁꯦꯜ ꯈꯔ ꯐꯪꯕꯁꯤꯗ ꯎꯁꯤꯟꯅꯗ꯭ꯔꯕꯅꯤ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯗꯤꯅꯦ ꯑꯩꯅ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯗꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯉꯤꯕ ꯑꯣꯏꯔꯅꯤ꯫ ꯅꯪꯁꯨꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯈꯔ ꯁꯨꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯤ." "ꯑꯁ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯅ ꯉꯥꯡꯉꯤꯅꯤ, ꯑꯩꯅ ꯆꯠꯆꯧꯔꯒꯦꯗ."
ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕ ꯃꯁꯤꯗ ꯆꯠꯂꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯧꯄꯥ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯂꯥꯎꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯗꯨ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯊꯦꯡꯅꯕ ꯃꯤꯗ ꯐꯥꯎꯕ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯕ ꯃꯥꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗꯨꯗ ꯀꯅꯥꯝꯇ ꯂꯩ ꯀꯧꯕꯗ ꯍꯥꯏꯔꯝꯗꯦ ꯊꯣꯝꯕ ꯃꯀꯣꯛꯇ ꯍꯣꯠꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯁꯨ ꯇꯧꯗ ꯐꯠꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯁꯦꯜꯗꯨ ꯄꯨꯔꯒ ꯂꯣꯠꯈꯤꯗꯧꯕꯗꯧꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯗꯨ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯇꯧꯕꯕꯨꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕꯗ ꯄꯤꯅꯤꯡꯗ꯭ꯔꯕꯗ ꯈꯨꯜ ꯂꯩꯀꯥꯏꯅꯗꯤ ꯀꯅꯥꯅ ꯄꯤꯅꯤꯡꯒꯅꯤ? ꯑꯁ ꯁꯣꯝꯗꯅ ꯁꯈꯤ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯁꯥ ꯇꯝꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯁꯦꯟꯌꯥꯝꯗꯨꯒ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯤ꯫ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯎꯅꯕ ꯆꯠꯇꯧꯕꯁꯨ ꯇꯜꯂꯦꯕ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯅꯥ ꯈꯨꯟꯕ ꯁꯥꯗꯅ ꯀꯣꯏꯔꯨꯔꯤꯕꯅꯦꯕ꯫ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯊꯣꯝꯕ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯈꯨꯜꯗꯨꯒꯤ ꯑꯉꯥꯡꯈꯩꯗꯤ ꯉꯛꯅ ꯃꯉꯣꯟꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕ ꯃꯀꯣꯛ ꯁꯥꯃꯟꯕꯗꯨꯅ ꯃꯤꯅ ꯌꯦꯡꯂꯛꯄꯒ ꯑꯃꯠꯇ ꯃꯉꯣꯟꯗ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯊꯣꯝꯕꯁꯦ ꯂꯩꯇꯗꯅ ꯅꯨꯄꯤ ꯎꯅꯕꯁꯨ ꯆꯠꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯥ ꯍꯟꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯕ ꯑꯅꯤꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯈꯟꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯉꯟꯅ ꯊꯕꯛ ꯆꯠꯄ ꯃꯌꯥꯝꯕ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯁꯥꯎꯕꯗꯨ ꯈꯧꯗꯦꯝꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯍꯥꯅ "ꯇꯥꯆꯧ ꯋꯥ ꯑꯝꯇ." "ꯏ ꯊꯣꯝꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯅꯥꯎꯗꯤ ꯌꯥꯍꯧ ꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ?" "ꯍꯣꯏ ꯅꯅꯥꯎꯁꯤ ꯉꯁꯤꯗꯤ ꯇꯥꯆꯧ ꯎꯗꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨ ꯈꯜꯂꯒ ꯌꯥꯍꯧꯒꯁꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯏꯅꯥꯎꯅ ꯅꯌꯥꯝꯕ ꯊꯦꯡꯅꯅꯕꯅꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯍꯧꯒꯠꯂꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ?" "ꯇꯥꯆꯧ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯁꯦꯜ?" ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕ ꯉꯛꯅ ꯃꯅꯥꯎ ꯑꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ ꯈꯤꯇꯪꯗꯅꯤ." "ꯊꯣꯝꯕ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯌꯥꯝꯕꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯃꯤꯒꯤ ꯃꯈꯥꯗꯅꯤ꯫ ꯃꯤꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯌꯥꯝꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯩꯅꯤ? ꯑꯗꯨꯅ ꯅꯪꯅꯦ ꯁꯦꯜꯗꯣ ꯅꯪ ꯇꯌꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯣꯀꯣ꯫ ꯌꯥꯝꯅ ꯊꯦꯡꯂꯦ." "ꯑꯁ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗ ꯏꯅꯥꯎꯁꯤꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯀꯣꯛ ꯍꯔꯥꯎꯔ ꯄꯤꯕ ꯌꯥꯕ ꯁꯦꯜꯁꯦ ꯁꯤꯐꯥꯎ ꯄꯤꯅꯤꯡꯗꯦꯕ." "ꯑꯇꯣꯝꯕ ꯏꯌꯥꯝꯕꯕꯨ ꯅꯉꯣꯟꯗ ꯄꯤꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦ ꯈꯨꯠꯁꯤꯗ ꯁꯦꯜ ꯂꯨꯄꯥ ꯐꯥꯎꯕ ꯄꯥꯏꯗꯕꯒꯤꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥ ꯍꯥꯏꯅꯔꯤꯕꯗꯨ ꯏꯃꯨꯡꯗꯒꯤ ꯂꯩꯁꯅꯥꯅ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯃꯣꯏ ꯇꯥꯆꯧꯕꯨ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯆꯠꯄꯤꯗ꯭ꯔꯤꯗꯨꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ?" ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯗꯧꯅꯤ ꯑꯇꯣꯝꯕ ꯌꯥꯝꯅ ꯊꯦꯡꯂꯦ ꯌꯥꯝꯅ ꯆꯠꯂꯒꯦꯀꯣ ꯅꯪ ꯇꯌꯥꯏꯗ ꯑꯣꯏꯅ ꯍꯥꯏ." ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕ ꯃꯅꯥꯎ ꯌꯥꯏꯃꯗ ꯑꯣꯏꯅ ꯊꯪꯖꯤꯜꯂꯝꯂꯒ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯁꯅꯥꯇꯣꯝꯕꯗꯨ ꯇꯥꯐꯤꯡ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯝꯕ ꯃꯌꯥꯝꯕ ꯌꯥꯏꯃ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅꯗꯤ ꯀꯟꯗꯕꯤ ꯍꯧꯔꯞꯅ ꯇꯌꯥꯏ ꯑꯝꯇ ꯉꯥꯏꯈꯣꯕ." "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯊꯣꯝꯕ?" "ꯇꯌꯥꯏ ꯅꯅꯥꯎ ꯇꯌꯥꯏꯗꯨ ꯋꯥ ꯑꯃ ꯇꯥꯏꯒꯦ ꯇꯧꯕꯅꯤ." "ꯏꯍꯦ ꯑꯗꯨ ꯀꯣꯛ ꯍꯥꯏꯔꯨꯅꯨ ꯑꯩ ꯊꯕꯛ ꯊꯦꯡꯉꯤ." ꯉꯁꯥꯏ ꯊꯣꯝꯕꯅ ꯃꯌꯥꯝꯕ ꯑꯍꯜꯗ ꯁꯦꯜ ꯍꯥꯏꯕꯗꯨ ꯇꯝꯅꯥꯅ ꯂꯣꯏꯅ ꯇꯥꯍꯧꯗꯅ ꯃꯄꯨꯔꯣꯏꯕꯗ ꯁꯦꯜ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥꯇꯣꯝꯕꯗꯨ ꯃꯅꯥꯎꯅꯨꯄꯥꯒ ꯎꯁꯤꯟꯅꯗꯕꯤꯗ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥꯅ ꯈꯥꯝꯂꯛꯂꯕꯗꯨꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯊꯨꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯅꯥꯎꯗꯗꯤ ꯊꯨꯔꯦ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯕꯅꯤ꯫ ꯊꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯣꯏꯗꯅ ꯑꯗꯨꯃꯛ "ꯇꯌꯥꯏ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯨꯕ." "ꯀꯩꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯣꯅꯦ ꯂꯩꯇꯦꯅꯦ ꯊꯕꯛ ꯁꯨꯔꯤꯕꯁꯤꯁꯨ ꯁꯦꯜ ꯄꯤꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ꯫ ꯅꯪꯕꯨ ꯇꯥꯆꯧꯒ ꯑꯩꯒꯗ ꯁꯨꯝ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏ ꯃꯤ ꯑꯣꯏꯅꯤ?" ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯗꯨ ꯃꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯁꯨ ꯍꯥꯏꯅ ꯉꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯌꯥꯝꯕ ꯑꯃꯠꯇ ꯅꯠꯇꯅ ꯑꯅꯤꯃꯛꯅ ꯁꯦල් ꯄꯤꯌꯣ ꯍꯥꯏꯕꯁꯨ ꯌꯥꯗ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ "ꯍꯥꯏꯔꯣꯏ ꯅꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯅꯇꯨꯅ ꯃꯄꯥꯝꯅ ꯊꯛꯏꯕꯗꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯔꯨꯗꯅ ꯍꯦꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯦ ꯆꯠꯇꯦ ꯍꯥꯏꯅ ꯉꯥꯡꯕꯅ ꯀꯜꯂꯤꯕ ꯐꯔꯣꯏꯗꯧꯔꯤ꯫ ꯑꯁꯤꯕꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯦꯜꯁꯨ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯀꯥꯟꯗꯦ ꯑꯃꯨꯛꯀ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯃꯨꯈꯤꯒꯦꯗ ꯀꯅꯥꯅ ꯃꯗꯨ ꯂꯩꯆꯤꯟꯅꯤꯅ." ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯁꯥꯎꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯇꯨꯝꯁꯤꯜꯂꯕꯅꯤꯅ ꯊꯣꯝꯕꯗꯨ ꯅꯨꯃꯤꯠꯅ ꯐꯅ ꯍꯥꯏꯒꯠꯂꯕ ꯐꯥꯎꯕ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗꯕ ꯃꯃꯥꯏꯕꯦꯝ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯨꯝꯕ ꯍꯧꯒꯠꯇꯦ ꯍꯥꯏꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯍꯩ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯅꯨꯃꯤꯠꯁꯤꯅ ꯀꯣꯛꯇꯨꯝ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯇꯝ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯥ ꯊꯣꯝꯕ ꯃꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯝꯅꯥꯅ ꯑꯣꯏꯅ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯑꯇꯣꯝꯕꯗꯣ ꯄꯥꯛꯅ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥꯕꯨ ꯉꯁꯥꯏ ꯃꯈꯣꯏ ꯇꯌꯥꯏꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯁꯦꯜ ꯄꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯥꯎꯔꯝꯗꯧ ꯃꯥꯟꯕ ꯃꯁꯤꯅꯀꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨ ꯅꯣꯏꯁꯨ ꯂꯩꯔꯕꯗꯤ ꯈꯔ ꯀꯣꯛ ꯄꯤꯕꯤꯕ ꯌꯥꯕꯅꯤ ꯏꯃꯥ ꯂꯩꯔꯒꯕꯨꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯌꯥꯏꯁꯨ ꯊꯕꯛ ꯁꯨꯔꯤꯅꯦ ꯇꯧꯔꯤꯁꯦ ꯁꯦꯜ ꯐꯪꯕ ꯃꯇꯝꯁꯨ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯆꯦꯠ ꯊꯨꯝꯆꯦꯠ ꯐꯥꯎꯕ ꯁꯣꯠꯂꯒ ꯆꯥꯔꯀꯥꯟꯁꯤꯗ ꯑꯣ ꯍꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯁꯤ ꯍꯥꯏꯅ ꯑꯄꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯃꯁꯤꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯁꯤꯗ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯅꯄꯥꯝꯅ ꯊꯩꯕꯒꯤꯗꯤ ꯋꯥꯠꯇꯕꯅꯤ ꯑꯩꯅꯅꯦ ꯅꯒꯨꯜ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯇꯝꯅꯥꯁꯨ ꯃꯅꯦꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯍꯧꯕꯅꯤꯅ ꯄꯩꯊꯣꯛꯂꯒ ꯑꯩꯅ ꯏꯄꯥꯝꯗ ꯂꯣꯟꯅ ꯁꯦꯜ ꯊꯨꯝ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯊꯩꯖꯕꯁꯦ ꯃꯁꯤ ꯐꯥꯎꯕ ꯍꯦꯛ ꯄꯥꯅꯩꯌꯦꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯤꯐꯠꯇꯁꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯐꯠꯂꯣꯏ ꯇꯧꯔꯤ ꯃꯆꯥꯅꯨꯄꯥ ꯁꯣꯠꯅꯤꯡꯗꯕꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯨꯃꯨ ꯍꯥꯏꯗꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯌꯥꯝ ꯑꯅꯤꯁꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯑꯁꯤꯗꯅꯤ ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤ ꯏꯟꯁꯤꯜꯂꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯇꯝꯅꯥꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯇꯞꯂꯤ ꯊꯣꯛꯂꯛꯇꯨꯅ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯏꯆꯦ ꯅꯍꯥꯟꯋꯥꯏ ꯏꯄꯥꯝꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯁꯦ ꯁꯥꯎꯕ ꯍꯩꯇꯕꯗ ꯏꯃꯤꯡ ꯆꯠꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯁꯥꯎꯗꯦ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯂꯩꯁꯅꯥ ꯇꯝꯅꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯈꯤꯇꯪ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯁꯥꯎꯕ ꯊꯦꯝꯖꯤꯟꯕ ꯁꯥꯗꯨꯅ ꯃꯈꯣꯟꯗꯨ ꯈꯤꯇꯪ ꯁꯦꯝꯂꯒ ꯑꯗꯨꯕꯨꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯔꯝꯂꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯅ ꯃꯆꯥ ꯇꯣꯝꯕꯗ ꯁꯦꯜ ꯄꯤꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯏꯄꯥꯝꯅ ꯊꯩꯕꯒꯤꯗꯤ ꯂꯩꯔꯝꯅꯤ ꯀꯥꯏꯅ ꯉꯥꯡꯂꯤ ꯄꯣꯠꯅꯤ ꯏꯃꯥꯅꯕꯨ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯕꯒꯤꯅꯤ ꯏꯆꯦ ꯑꯩꯅꯕꯨ ꯏꯆꯦꯗ ꯑꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯋꯥꯁꯤꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯁꯨꯅꯤ ꯃꯌꯦꯛ ꯁꯦꯡꯗꯅ ꯈꯔ ꯇꯥꯕꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯑꯋꯣꯏ ꯇꯥꯅ ꯑꯩꯈꯣꯏꯅ ꯏꯄꯥꯝꯗ ꯀꯩꯗꯧꯔꯤ ꯀꯔꯤ ꯄꯤꯈꯤ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯣꯏꯔꯦ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯗꯣ ꯑꯍꯜ ꯑꯁꯤꯗꯤ ꯁꯤꯗꯧꯔꯕꯅꯤꯅ ꯈꯔꯕꯨ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯗꯤ ꯈꯪꯗꯕ ꯍꯥꯄꯨ ꯆꯨꯅ ꯂꯩꯔꯤꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯍꯩꯅꯗꯦꯗ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯅꯤꯗු ꯑꯃꯅ ꯑꯃꯕు ꯀꯌꯥ ꯌꯥꯅꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯟꯅꯕ ꯂꯤꯆꯠ ꯃꯄꯥꯝꯅ ꯊꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯄꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯁꯤꯟꯅꯔꯤꯕ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯩ ꯑꯇꯣꯝꯕ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯊꯣꯝꯕ ꯁꯧ ꯂꯥꯎꯅ ꯐꯩꯖꯨꯞꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯃꯥꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯕꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯍꯧꯒꯠꯂꯣꯏ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯌꯧꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯃꯄꯥꯟꯗꯅ ꯁꯣꯝꯗ ꯃꯧ ꯑꯅꯤꯗꯨ ꯁꯨꯝ ꯈꯟꯅꯔꯛꯄꯗ ꯃꯥꯏ ꯇꯣꯉꯥꯟ ꯆꯥꯅꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯧ ꯌꯥꯏꯃ ꯇꯝꯅꯥꯅ ꯃꯆꯦ ꯑꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯍꯣꯏꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯒ ꯑꯇꯣꯝꯕꯒꯁꯦ ꯀꯣꯟꯕꯤꯔꯣ ꯀꯩꯅꯣꯗ ꯏꯃꯥꯁꯨ ꯑꯇꯣꯝꯕꯁꯨ ꯑꯅꯤꯃꯛ ꯆꯥꯃꯤꯟꯅꯕꯗꯤ ꯉꯝꯂꯣꯏ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯒ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯇꯣꯝꯕꯒ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯨ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦꯅꯦ ꯑꯇꯣꯝꯕ ꯍꯥꯏꯔꯦ ꯃꯄꯥꯡꯒꯜ ꯁꯥꯃꯨꯛ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯕꯗꯣ ꯆꯠꯈꯤꯅꯤꯕ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯗꯧ ꯅꯠꯇꯦꯕ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗꯦꯗ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯅꯤ ꯑꯃꯈꯜꯂꯣ ꯑꯅꯤꯃꯛ ꯊꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯃꯣꯏꯕ ꯅꯣꯏꯗ ꯑꯃ ꯑꯩꯈꯣꯏꯗ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯛꯅꯁꯤ ꯌꯥꯔꯦꯗꯅ ꯍꯣꯏꯁꯦ ꯑꯇꯣꯝꯕꯗꯣ ꯅꯣꯏꯒ ꯆꯥꯃꯤꯟꯅꯔꯣ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯔꯒꯦ ꯃꯃꯧ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯄꯣꯝꯕꯤ ꯃꯆꯥ ꯇꯣꯝꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯣꯏꯅ ꯇꯥꯔꯤꯕ ꯑꯣꯏꯕꯅ ꯃꯃꯧ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯂꯒ ꯁꯥꯎꯅꯤꯡꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯄꯦꯟꯐꯥꯠꯇꯅ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯔꯨ ꯅꯃꯥ ꯑꯩꯁꯨ ꯊꯣꯏꯅ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤꯗꯅ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕꯁꯤꯅ ꯑꯇꯣꯝꯕꯒ ꯑꯩꯒꯗꯤ ꯑꯗꯨꯃꯛ ꯂꯥꯏꯅ ꯆꯥꯕ ꯊꯥꯛꯀꯅꯤ
ꯑꯗꯨꯅ ꯏꯃꯧ ꯑꯅꯤꯒꯅꯦ ꯏꯆꯥ ꯑꯅꯤꯒꯗ ꯑꯗꯨꯃꯛ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜꯗꯨꯅ ꯇꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯦꯞꯁꯤꯟꯖꯧꯗ ꯅꯣꯏꯗ ꯅꯨꯡꯉꯥꯏꯅꯕ ꯂꯦꯞꯁꯤꯟꯖꯧꯋꯣ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨ ꯂꯩꯁꯅꯥ ꯐꯕꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯏꯃꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯃꯥ ꯍꯣꯏꯕు ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯕ ꯑꯣꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯇꯝꯅꯥꯅ ꯏꯃꯥꯅ ꯐꯅ ꯀꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯕꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯣꯏꯕꯨ ꯊꯥꯅꯤꯡꯗꯕꯃꯨꯛ ꯇꯥꯈꯤꯗꯣꯏꯅꯤ ꯑꯄꯣꯝꯕꯤ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗ ꯊꯥꯛꯅꯤꯡꯗꯗꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯋꯥ ꯈꯟꯅꯔꯝꯂꯤꯕꯁꯤꯗ ꯃꯤꯃꯥꯡꯗꯗꯤ ꯑꯐꯕꯃꯨꯛ ꯁꯥꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯃꯥ ꯑꯩꯅꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯃꯧ ꯑꯅꯤꯗꯗꯤ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯁꯤ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯅ ꯍꯦꯛ ꯀꯜꯂꯤꯕ ꯐꯥꯎꯕꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯇꯥꯟꯁꯤꯟꯖꯁꯅꯨ ꯃꯇꯦꯡ ꯊꯣꯛꯅ ꯁꯨꯅꯕ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯄꯤꯖꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯒ ꯂꯣꯏꯔꯁꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯃꯗꯨꯅ ꯐꯅꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯝꯅꯥꯅ ꯍꯣꯏꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯁꯨꯝꯅ ꯈꯨꯝꯂꯕꯗꯤ ꯃꯤꯅ ꯀꯩꯁꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯅ ꯎꯔꯔꯣꯏꯅꯤ ꯏꯅꯥꯎ ꯑꯩꯗꯤ ꯃꯤꯅ ꯑꯗꯨꯃꯛ ꯐꯠꯇꯅ ꯍꯥꯏꯅꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯈꯨꯜ ꯂꯩꯀꯥꯏꯅꯕꯨ ꯈꯠꯅꯤꯡꯕ ꯈꯜꯂꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥꯒ ꯇꯣꯝꯕꯒꯁꯦ ꯏꯟꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯃꯣꯏꯅ ꯆꯥꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯥꯏ ꯊꯣꯛꯄ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯇꯥꯞ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯄꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯏꯆꯥ ꯏꯃꯧ ꯐꯕ ꯂꯩꯖꯕ ꯀꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯧꯔꯤꯗ ꯑꯄꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯆꯐꯨ ꯎꯌꯥꯟ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯅꯧꯅ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯈꯛꯀꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯕꯗꯒꯤꯗꯤ ꯃꯧ ꯑꯅꯤꯗꯨꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯃꯨꯀꯨꯡꯅ ꯂꯥꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯝꯕ ꯏ ꯀꯥꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯦꯜ ꯂꯩꯇꯗꯅ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯎꯅꯕ ꯆꯠꯇꯗꯅ ꯃꯤꯗ ꯄꯥꯎꯊꯥꯡ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯕꯅꯤ ꯃꯗꯨꯒ ꯇꯥꯔꯨꯕꯗꯒꯤ ꯊꯣꯝꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯐꯥꯎꯗ ꯃꯥ ꯑꯐꯛ ꯑꯐꯥꯏ ꯆꯟꯗꯨꯅ ꯃꯁꯝ ꯃꯅꯥꯒ ꯑꯃꯠꯇ ꯀꯛꯂꯝꯗꯦ ꯑꯄꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯪꯒꯣꯜꯗ ꯃꯪꯂꯒ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥꯒꯤ ꯇꯣꯝꯕ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯄꯣꯝꯕꯤ ꯋꯥꯗꯤ ꯍꯥꯏꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯀꯣꯛꯇꯨ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯞꯅ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯒꯁꯤ ꯈꯔ ꯀꯛꯎ ꯀꯩꯗꯧꯒꯦ ꯅꯠꯇꯦ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯁꯨꯝꯅ ꯑꯐꯛ ꯑꯐꯥꯏ ꯏꯆꯟ ꯆꯟꯅ ꯂꯩꯕꯁꯤ ꯅꯃꯥ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯊꯣꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯑꯉꯥꯎꯕ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯅꯆꯥ ꯑꯩꯅ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ ꯑꯄꯪꯕꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯃꯥ ꯑꯩꯅꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯜꯂꯤꯕꯁꯤꯗ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯏꯆꯦ ꯏꯆꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯗꯨꯅ ꯑꯄꯣꯝꯕꯤ ꯃꯆꯥꯅ ꯍꯥꯏꯗꯣꯛꯇꯕ ꯑꯋꯥꯕ ꯈꯔ ꯂꯩꯔꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯐꯅ ꯇꯛꯂꯕꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯪꯕꯅ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯋꯥꯡꯒꯤ ꯁꯤꯡ ꯌꯣꯟꯕꯤ ꯅꯅꯦ ꯇꯣꯝꯕꯤꯅ ꯃꯈꯣꯏꯒꯤ ꯁꯤꯡ ꯈꯥꯏꯅꯕ ꯃꯤ ꯂꯩꯇꯦ ꯅꯪꯕꯨ ꯈꯔ ꯊꯥꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅꯕꯨꯗꯤ ꯅꯪꯉꯣꯟꯗ ꯍꯪꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯑꯗꯨꯕꯨ ꯁꯤꯜ ꯄꯤꯗꯤ ꯄꯤꯔꯛꯀꯗ꯭ꯔꯣ ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯃꯣꯏꯗ ꯍꯥꯟꯅ ꯁꯨꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯁꯦꯜ ꯐꯪꯗꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯑꯃ ꯍꯥꯡꯂꯒꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯅ ꯃꯤ ꯂꯩꯇ꯭ꯔꯦ ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯦꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯍꯧꯕꯅꯤ ꯁꯤꯜꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯆꯠꯂꯒ ꯈꯥꯏꯊꯔꯒꯦ ꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯝꯕ ꯈꯔ ꯊꯣꯛꯄ ꯍꯧꯔꯒ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ ꯏꯟꯁꯥꯡꯗꯤ ꯈꯔ ꯉꯥꯔ ꯀꯩꯅꯣ ꯊꯣꯡꯁꯤꯀꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯤꯡ ꯈꯥꯏꯕꯒꯤ ꯁꯦꯜ ꯄꯤꯔꯛꯄꯗꯨꯅ ꯂꯩꯔꯛꯀꯦꯕ ꯏꯍꯦ
ꯌꯥꯔꯅꯤ ꯂꯩꯔꯛꯀꯅꯤ ꯁꯦꯜꯗꯣ ꯇꯨꯡꯁꯤꯟꯅꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯣ ꯁꯦꯜꯁꯨ ꯇꯨꯡꯁꯤꯟꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯈꯨꯠꯁꯨꯃꯟ ꯑꯣꯏꯕꯒꯤ ꯑꯍꯥꯎꯕ ꯆꯥꯁꯤ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯃꯥꯅ ꯉꯥ ꯂꯩꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤꯕꯗꯨ ꯇꯥꯗ ꯁꯤꯡ ꯈꯥꯏꯕꯅꯤ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯄꯣꯝꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯤꯠꯌꯦꯡ ꯇꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯧꯄ꯭ꯋꯥ ꯂꯥꯏꯕꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯏꯆꯦ ꯂꯥꯏꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏꯅꯦ ꯏꯆꯦꯕꯨ ꯂꯩꯇꯕ ꯅꯆꯦꯗꯣ ꯉꯁꯥꯏ ꯋꯥꯏꯗꯤ ꯅꯈꯣꯏꯔꯣꯝꯗ ꯃꯔꯨꯞ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯁꯦꯜ ꯍꯨꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯕ ꯑꯄꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯨ ꯋꯥꯉꯨꯡ ꯂꯥꯎꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯔꯨꯞ ꯌꯥꯎꯔꯤ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯁꯅꯥ ꯀꯟꯅ ꯁꯥꯕꯤꯔꯤ ꯃꯔꯨꯞ ꯇꯧꯁꯨ ꯇꯧꯗꯕꯗꯨꯗ ꯆꯠꯂꯒ ꯏꯆꯦꯗꯣ ꯃꯤ ꯁꯣꯏꯅ ꯈꯟꯅꯔꯝ ꯇꯥꯔꯦꯗꯀꯣ ꯑꯁꯤ ꯈꯟꯅ ꯂꯥꯏꯕ ꯏꯄꯥ ꯄꯥꯈꯠꯅ ꯑꯄꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯦ ꯏꯆꯦ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯂꯥꯛꯄꯁꯨ ꯃꯌꯥꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯗꯅ ꯉꯥꯏꯔꯣꯏ ꯏꯅꯦ ꯁꯣꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯗꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣꯝꯗ ꯂꯩꯁꯅꯥꯗꯣ ꯃꯧꯄꯥꯅ ꯃꯔꯨꯞ ꯌꯥꯎꯏ ꯍꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯔꯨꯞ ꯍꯨꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯃꯉꯣꯟꯗ ꯃꯈꯣꯏꯗꯤ ꯃꯔꯨꯞ ꯍꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗ ꯁꯦꯜ ꯊꯥꯡꯒꯠꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯍꯜꯂꯣ ꯍꯥꯏꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯂꯩꯁꯅꯥ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯔꯤꯝꯈꯣꯡ ꯁꯝꯅꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯝꯕ ꯆꯤꯟꯐꯤꯟ ꯐꯕꯤ ꯃꯧ ꯑꯃꯅ ꯍꯦꯔꯥ ꯏꯅꯝꯃ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯃꯔꯨꯞ ꯍꯧꯅꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯎꯕꯤꯌꯨꯒ ꯍꯥꯏꯅ ꯍꯧꯈꯤꯕ ꯂꯩꯕ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯃꯔꯨꯞ ꯍꯧꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯅꯥꯗꯅ ꯊꯧꯔꯁꯨ ꯆꯠꯂꯣ ꯀꯔꯤ ꯃꯔꯨꯞ ꯍꯧꯔꯤꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯍꯧꯖꯤꯛꯇ ꯃꯔꯨꯞ ꯍꯧꯗꯦ ꯀꯥꯏꯅ ꯅꯆꯤꯟ ꯊꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯗ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯣꯔꯛꯎ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯏꯕꯦꯝꯃꯅ ꯍꯣꯅꯦ ꯏꯅꯝꯃꯅ ꯇꯥꯛꯅꯤꯡꯕ ꯀꯅꯥꯗꯅ ꯇꯥꯡꯂꯨꯆꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨꯞ ꯍꯧꯈꯤꯕꯁꯨ ꯂꯩꯇꯦ ꯏꯅꯝꯃꯒꯤ ꯁꯦꯜꯗꯣ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤ ꯃꯤꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯄꯤꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯒꯦ ꯃꯁꯝ ꯑꯁꯤ ꯍꯦꯛꯇ ꯐꯣꯏꯔꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯁꯥꯗꯅ ꯃꯧ ꯃꯆꯥꯗꯨꯒꯤ ꯃꯁꯝ ꯂꯥꯝꯕ ꯍꯧꯔꯨꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯍꯨꯞꯆꯤꯜꯂꯒ ꯃꯥꯒꯤ ꯃꯁꯝ ꯑꯣꯏꯅ ꯐꯣꯏꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯨꯝꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯦ ꯊꯣꯔꯥꯏ ꯃꯆꯥꯁꯥ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯣꯏ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯍꯜ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯁꯝ ꯐꯣꯏꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯅꯗꯨꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥ ꯃꯌꯥꯝ ꯆꯪꯗꯅ ꯃꯁꯝꯗꯨ ꯐꯣꯏꯕꯋꯣ ꯃꯃꯥꯏ ꯃꯃꯤꯠꯄꯨ ꯈꯪꯗꯅ ꯊꯥꯖꯤꯟꯕꯒꯤꯋꯣ ꯃꯀꯣꯛ ꯃꯔꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯅꯥ ꯅꯥꯅ ꯑꯌꯣ ꯅꯣꯏ ꯑꯩꯅ ꯈꯨꯂꯥꯛꯄꯗ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯃꯤ ꯍꯥꯠꯀꯦ ꯇꯧꯏꯅꯦ ꯅꯣꯏ ꯃꯤ ꯍꯥꯠꯀꯦ ꯇꯧꯏꯅ ꯑꯩꯅ ꯇꯥꯛꯀꯅꯦꯕ ꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯔꯨꯞ ꯍꯧꯗꯕꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯉꯣ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯎꯗꯅ ꯇꯧꯈꯤꯕꯅꯤ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯌꯣ ꯈꯨꯔꯥ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯗ ꯇꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯅꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯂꯥꯏꯕꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯀꯣꯏꯅ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯅ ꯂꯥꯏꯕ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯦꯕꯨ ꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯆꯦꯁꯤꯅ ꯑꯩꯈꯣꯏꯗ ꯃꯔꯨꯞ ꯍꯧꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯦꯜ ꯍꯦꯛ ꯍꯨꯜꯂꯤ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏꯗꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯀꯣꯛꯃꯩ ꯂꯣꯏꯅ ꯃꯝꯅꯗ ꯂꯩꯔꯝꯂꯤꯕꯅꯤ ꯂꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯈꯣꯏꯁꯤꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯝꯂꯅꯤꯅꯦ ꯂꯥꯏꯕ ꯅꯪꯕꯨ ꯃꯔꯨꯞꯇꯨ ꯁꯤꯗ ꯍꯨꯜꯂꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯏꯆꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯌꯨꯝꯗ ꯁꯥꯟꯅꯔꯁꯤ ꯈꯨꯔꯥ ꯁꯥꯎꯕꯤꯔꯅꯨ ꯑꯩꯅ ꯏꯆꯦꯗ ꯑꯣꯟꯅꯅ ꯇꯥꯛꯈꯤꯕꯒꯤꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯦꯕꯨ ꯍꯧꯒꯠꯂꯒ ꯆꯤꯡꯂꯒ ꯄꯨꯊꯣꯛꯂꯝꯃꯤ ꯂꯩꯁꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯃꯧꯄꯥꯗ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕ ꯇꯥꯁꯤꯟꯅꯗ ꯃꯆꯦꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯨꯝ ꯌꯧꯕꯒ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯁꯅꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯍꯥꯏꯔꯔꯣꯏꯗ꯭ꯔꯕ ꯏꯆꯦ ꯅꯧꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯧꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯧꯄꯥꯅ ꯏꯆꯦꯗ ꯑꯣꯏꯗꯕ ꯀꯌా ꯍꯥꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕ ꯃꯆꯦꯗ ꯃꯥꯅ ꯃꯔꯨꯞ ꯍꯨꯟꯕꯒꯤꯅꯤ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗ ꯄꯤꯕꯗꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯩꯁꯅꯥ ꯃꯧꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯇꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ
ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯃꯈꯩ ꯄꯤꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯤꯅꯝꯗꯨꯅ ꯅꯪꯅ ꯍꯥ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯕ ꯂꯩꯁꯅꯥ ꯑꯁꯥꯎꯕꯗ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯗꯨ ꯃꯈꯥ ꯐꯥꯎꯕ ꯇꯥꯕ ꯉꯝꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯅꯆꯤꯟꯅꯨꯄꯥꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯈꯠꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯂꯥꯎꯅꯔꯤꯕꯗꯨꯅ ꯏꯃꯥ ꯑꯩꯅꯗꯤ ꯅꯣꯏꯁꯦ 이와 ꯃꯌꯨꯝꯗꯒꯤ ꯐꯥꯎꯕ ꯍꯦꯜꯂꯤ ꯈꯟꯅ ꯅꯣꯏꯒꯤꯗ ꯐꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯒ ꯀꯩꯅꯣꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯨꯒꯗꯧ ꯃꯌꯥꯝꯁꯤꯕꯣ ꯊꯣꯏꯕ ꯅꯆꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯅꯨꯋꯣ ꯅꯆꯤꯟꯗ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯃꯔꯨꯞꯀꯤ ꯃꯇꯥꯡꯗꯣ ꯏꯆꯦꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯈꯪꯅ ꯈꯪꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯗ ꯋꯥꯗꯨ ꯂꯣꯠꯂꯨꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅ ꯃꯃꯥꯒ ꯃꯧꯄꯥꯒꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥ ꯄꯦꯟꯗꯅ ꯅꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏ ꯑꯩꯅ ꯉꯁꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯒ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯅ ꯁꯥꯎꯅ ꯃꯃꯥꯒ ꯃꯧꯄꯥꯒꯅ ꯈꯥꯝꯕ ꯇꯥꯗꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯁꯅꯥꯇꯣꯝꯕꯗꯨ ꯊꯕꯛ ꯃꯐꯝꯗ ꯃꯇꯥꯎ ꯑꯃꯅ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯍꯣꯡꯅ ꯌꯣꯜꯂꯤ ꯃꯗꯨ ꯂꯧꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯅꯍꯥꯟ ꯃꯈꯩ ꯇꯨꯡꯁꯤꯜꯂꯤ ꯍꯥꯏꯅ ꯊꯝꯕ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯅꯥ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯏꯛ ꯑꯥꯅ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯨ ꯆꯠꯂꯣ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎ ꯊꯤꯔꯒ ꯑꯝꯇ ꯁꯨꯏꯁꯨꯗꯤ ꯌꯦꯡꯁꯤꯅꯤ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣꯕ ꯑꯩꯅ ꯈꯨꯝꯕꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯇꯝꯅ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯗꯨꯅ ꯅꯝꯍꯪ ꯍꯦꯛꯇ ꯍꯪꯖꯤꯟꯕ ꯂꯦꯞꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯇꯝꯅꯥꯗꯣ ꯁꯦꯜꯗꯣ ꯃꯄꯥꯝꯒꯤ ꯑꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ರೆ ꯁꯦꯜꯗꯣ ꯄꯥꯛ ꯁꯤꯡꯅꯒꯗꯧꯁꯨ ꯃꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯁꯅꯥꯇꯣꯝꯕꯗꯤ ꯏ ꯀꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯟ ꯏꯔꯣꯏ ꯐꯨꯊꯕꯗꯧꯅ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯇꯝꯅꯥ ꯆꯩꯅꯥꯗꯨꯅ ꯑꯣꯈꯣꯡ ꯃꯈꯩ ꯀꯞꯂꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕ ꯍꯦꯟꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯂꯥꯟꯕ ꯅꯪꯅ ꯏꯃꯥ ꯄꯥꯕꯗ ꯑꯁꯤꯃ ꯄꯤꯖꯒꯦ ꯈꯨꯠꯄꯥꯏꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯅꯤꯡ ꯇꯧꯍꯜꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯣꯟꯅꯁꯨ ꯅꯄꯥꯝꯅ ꯊꯩꯔꯒ ꯍꯧꯖꯤꯛꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯁꯥꯎꯁꯦ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯌꯥꯏ ꯑꯩ ꯂꯥꯜꯂꯦꯕ ꯃꯇꯨꯡꯗ ꯅꯪ ꯇꯥꯛꯇꯅ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏꯕ ꯑꯩꯌꯣ ꯅꯥꯏꯌꯦꯕ ꯀꯔꯤꯒꯤꯅ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝ ꯆꯠ ꯑꯗꯨꯒ ꯁꯦꯜꯗꯣ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤ ꯃꯈꯩ ꯅꯪ ꯌꯨꯝꯁꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏ ꯊꯌꯥꯏ ꯑꯗꯨꯕꯨꯗꯗꯤ ꯍꯥꯏꯕꯤꯅꯨ ꯅꯪꯅ ꯐꯨꯒꯦꯁꯨ ꯆꯩꯒꯦꯁꯨ ꯏꯄꯥꯝ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯅꯨ ꯑꯁꯣꯝꯒꯤ ꯇꯥꯆꯧꯍꯣꯏ ꯇꯥꯇꯣꯟꯍꯣꯏꯁꯨ ꯋꯥꯔꯤꯌꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕు ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯀꯞꯅ ꯂꯥꯎꯅ ꯇꯧꯕꯗꯨ ꯇꯥꯕꯗ ꯑꯄꯣꯝꯕꯤꯗꯨ ꯄꯥꯈꯠꯅ ꯈꯥꯝꯗꯣꯛꯄ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯊꯣꯝꯕꯅ ꯃꯃꯥꯕꯨ ꯈꯥꯝꯗꯨꯅ ꯑꯩꯈꯣꯏꯃ ꯆꯪꯈꯤꯅꯨ ꯈꯔ ꯐꯨꯈꯤꯁꯅꯨ ꯀꯩꯗꯣꯅꯦ ꯃꯁꯤꯕꯣ ꯅꯌꯥꯝꯕꯁꯤꯅ ꯅꯇꯩꯃꯁꯤ ꯐꯨꯔꯒ ꯈꯔꯒ ꯐꯨꯈꯤꯁꯅꯣꯏꯁꯤꯕꯣ ꯃꯁꯤꯗꯤ ꯑꯣꯅꯦ ꯃꯣꯏ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯔ ꯐꯨꯊꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯅꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤꯅꯦ ꯈꯔ ꯐꯨꯈꯤꯁꯠ ꯋꯥꯠꯂꯤꯑꯕ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯐꯨꯊꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯂꯩꯔꯝꯃꯤ ꯃꯁꯥ ꯃꯎ ꯂꯦꯡꯕꯣꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯊꯣꯝꯕꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥ ꯆꯠꯂꯣ ꯌꯥꯔꯦ ꯈꯥꯝꯃꯨ ꯌꯥꯔꯗ꯭ꯔꯣ ꯑꯁꯤꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯛꯄ ꯇꯥꯔꯦ ꯑꯁ ꯑꯗꯨꯗꯤ ꯑꯃꯨꯛ ꯋꯥ ꯌꯥꯝꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯄꯣꯝꯕꯤꯗꯨ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯂꯛꯄꯒ ꯃꯃꯧ ꯑꯍꯜꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤ ꯍꯦꯟꯅ ꯉꯛꯅ ꯃꯧ ꯑꯍꯜ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯅ ꯂꯩꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯑꯐꯕꯇ ꯈꯟꯊꯔꯨꯗ ꯏꯄꯥꯝꯅ ꯍꯦꯜꯂꯤ ꯈꯜꯂꯨꯕꯅ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯃꯧꯒꯤ ꯃꯤꯠꯁꯦ ꯄꯥꯡꯍꯟꯕꯤꯔꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯥꯒꯩ ꯅꯥꯇꯩꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯔꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯂꯔꯤ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯃꯤ ꯑꯁꯤ ꯍꯥꯏꯅ ꯄꯣꯝꯕꯤ ꯃꯃꯧ ꯑꯍꯜꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯅꯦꯝꯗ ꯀꯣꯏꯗꯅ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯄꯣꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯌꯦꯡꯉꯣꯏ ꯏꯃꯧꯁꯥ ꯏꯄꯥꯝ ꯁꯦꯟꯊꯩ ꯀꯩꯅ ꯆꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯅꯈꯣꯏꯅ ꯐꯅ ꯊꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯤꯡꯂꯧ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏꯅꯦ ꯋꯥꯈꯜ ꯇꯥꯎ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ
Nakhoi nayim na kay panbasu panamakui. Noongmata imana nakhoida wakan haidabani. Adubo isu imita isu amatangdi uba pami. Aduna maiba maibi tanagera maduda phaba yararoi hairagana. Yaimagi masani sidagi ama yokera. Atomagi masa yauba ngaibadi nungdam naidau mandre. Masi nupi phangni haibabu thajadre. Karigi phangloidroino daima. Inahawgaigana phangnaba thiraga loire. Apombi ngasiki mamau ahalgi wahi aduna magi apenba oirami. Ado kuina leirakpadu nongmata manau anidugini haina khankidrabani. Adubi thajadana manaugi damak wazan hairaklibaduda ma penkre. Taubagibudi wahaidu chinda khak haiba oikidi thabak oinasu mau aniduna manau atombabu makoi anigi masa amagumna khanjaduna lumna lauduna magi mathau mangam pumba makoi anini pangthokduna nungsi tanana leikhirami.